ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯖꯥꯇꯤ ꯑꯃꯗꯤ ꯃꯤꯌꯥꯝ ꯀꯟꯕ ꯉꯝꯗ꯭ꯔꯕꯗꯤ ꯁꯤꯐꯥꯏ ꯂꯧꯔꯨꯕꯒꯤ ꯑꯩꯅ ꯁꯤಎಂ ꯑꯣꯏꯔꯨꯕꯒꯤ ꯀꯔꯤ ꯀꯥꯟꯅꯒꯅꯤ ꯁꯤएम ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯀꯨꯝꯕꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯟꯕ ꯍꯥꯎꯇꯛ ꯇꯝꯐꯥ ꯈꯨꯅꯧꯒꯤ ꯃꯄꯥꯜ ꯂꯣꯛꯁꯤꯡꯗ ꯁꯤꯡ ꯆꯟꯕ ꯆꯠꯈꯤꯕ ꯑꯀꯥꯁꯣꯏ ꯋꯥꯔꯗ ꯅꯝꯕꯔ 7ꯗꯒꯤ ꯀꯨꯀꯤꯁꯤꯡꯅ ꯃꯤꯍꯥꯠ ꯊꯤꯅ ꯍꯥꯠꯄꯤꯈ꯭ꯔꯕ ꯈꯨꯟꯖꯥ ꯑꯣꯏꯅꯥꯝ ꯔꯣꯃꯦꯟ ꯃꯩꯇꯩ ꯆꯍꯤ 45 ꯑꯄꯣꯛꯄ ꯄꯤꯁꯛ ꯃꯩꯇꯩ ꯊꯧꯗꯥꯝ ꯏꯕꯣꯝꯆꯥ ꯃꯩꯇꯩ ꯆꯍꯤ 52 ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ ꯇꯤꯑꯩꯆ ꯄꯥꯡꯒꯣꯏ ꯃꯩꯇꯩ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯊꯧꯗꯥꯝ ꯑꯅꯟ ꯃꯩꯇꯩ ꯆꯍꯤ 18 ꯑꯃꯗꯤ ꯑꯍꯟ ꯊꯦꯝ ꯗꯥꯔꯥ ꯆꯍꯤ 53 ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ ꯑꯄꯤꯛꯆꯥꯎ ꯃꯩꯇꯩꯒꯤ ꯌꯨꯝꯗ ngasi Chief Minister N Birena Chatuna imung manungi awabada saruk yakhre loinana aikoina aikoigi jati amade miyam kanba ngamdrabade sifai lawrubage aina CM oirubagi kari kanagani haina Chief Minister N Birena phongdokhre khongsat aduga mari leinana Chief Minister na thokiba thogdok ase thamoi sokna nungaite laihori ba imung manungi awabada saruk yazare mara laibasing soidana chairak pigane lainga kama leire laikhidraba khunja mari gi leiramliba yumsing ubada hena thamoi soe Maramaduna imung marigi yum sayawal amagi manungda laingak na sagane laikhidraba singi ex gracia laingaki maikaidagi pigani loinana laihawriba imung manunggi miyoi singda laingaki maikaidagi chanaba thabak amamam su pigani haike mahakna hai khulladugi akoiba mafam sing IRB na ngak senba haure CM ayhaki ayaba yauduna mafam asida thamliba IRB sing lauthokpa yaroi district police ki SP dasu khunja sing ngak senaba kanba pautak pikhre khunja sing thoina mi pai bigano Mapaldagi sangsilagtuna lamdam asigi mapu sanaba honaribasing laingakna kaidongnungda lemna tharoi mahakna hai aikoina aikoigi jati amadi miyam kanba ngamdrabade sifai lawrubage aina CM oirubage kari kanagani haike mahakna hai haujik thogliba si lan nei lan manungda phongna amadi lona haiba yaba wasing leigane lambi lamjawda law khongba pulap pulap chatlaga lan tawba yaroi lona yatpa yaba lalong sing tumina yatkadabane Lan manung da lawlo hong nabagi damak laingaki maikaidagi MLA Minister Singh ngak selamba IRB lising ani ga chamnga sing amadi tamgi lawpham singda ngak selanduna lawmi sing na law uduna lokpa ngamkhe haujiksu miyam asoi angam yaudana ba security sing ngak selalle lamdam asigi ima ibel sing tumba phanglattaba matam yam silakle maramaduna ima ibel sing ngayaktang oidabasu pothana ba security forcing miyam bu ngak sena ba khangan khre Irang asina maram oiduna law uba yakhidraba lawmi singi mateng pinaba haujik lupa crore kuntraga taru kaithoktuna leire piba hauraga nei khunja singna chingda singyan ba made atai thabak thauramgi chatkadaba leirabade mangjongna laingakta amadi police ta pau pibiyo aikhoina hana section thaurang lokhatchagi haikhe